OINAM Romenda Tengbangre Meipun Meitei Eikhoi Pumsinsi Whatsap group Asina Houkhiba Lisingani ga Kulumdoigi me Thadagi Chatharakoa Meitei AMADI KUKI gi LANSIDA awa ana MISI MINA NANGLABASINGDA NGAMJABA TENGBANG PIDUNA LAKLI.MASIGI SARUK OINA Houkhiba April gi tarik tareta TRONGLAOBI da ANGANG ANIBU HATPIKHIBA AMADI MAMABUNA TAMTHINA SOKHANKHIBA TTHOUDOKTUBU PENDRABA KHOISAONARABA LAMDAM miyam KAYANA HOUNARUBA TTODUNA MAKHOI LAINA KUKI singna kamdauna pamdaba TTHOUDOKTU THOKALIBANO haiba kholawga loinana gelwongda CRPF की केम तमना थमजलबदा CRPF की मरम चादना कापथोरकपा नोंगै गुलीना पुंसी लोहेनखिबा अदुगा कया अमाबुना सोकापन नंगहनखि सोक्लबसिंग अदुगी मरक्ता कैबुल चांदपुरदगी ओइनाम रोबेन कौबा नहा अमसु बोम चेतना ये थंगबा मखोंगदा पानबदगी अरुबा फिबमदा राज मेडिसिटी दा लायेंगदुना लाखि अमदि नाकोंद्रम मनुंगदा सोकपदगी अथुबगी ओइना ऑपरेशन अमा हॉस्पिटल सेमक्ता तौकी अदुबु मदुना अरोइबा ओइदबना मखाताना अनिरक सुबो ओइना जेनिम्स हॉस्पिटल दा ऑपरेशन तौख्रे अमुकसु हन्ना मखा ताबा ऑपरेशन अमगी मतम ngairi hairiba thongna faraba MIOI asigi manakta ngasi Meipun gi members singna chatuna mahakpu pung thogatpo oina angamba sel gi tengbang pikre khongchat asida Meipun gi members sing KK wehengbam Rozi Brahmachari mayum bobo khundrakpam Suresh Kangembam Hizam Azem amadi Morangtem Robindro Susarukyaki loinana KK wehengbam gi wafamda asigumba laibaki thodok singda asok apan nanglaba singna masa maromdom maranai taraga tatoi mayamna thoina singthabide ningsingbide amaromda sarkar amadi lanai CSO sing amadi kanagumba senjau paiba singna fawba tengbang PB ge chongthorak patang na thoi masimak laibak thibani ima laibak nungsijaba singda ninghanaba pibani maramaduna yanba makhai mari leinamba singna asomda miteng changsin bibagi apambasu mahakna fongdok Meipun gi wangangloi Rozi Brahmachari nasu lakliba singda oiriba law and order security gi kahenba thawong amadi marak asida micham miyamna thengnariba awaba sing thaduna loiba nairoi haina pendabo fam kyasu thamki